अहानबद मरुओइबा पाउ पिजरी लाखलिबा अगस्त 15 दा यूएस प्रेसिडेंट डोनाल्ड ट्रंप अमदी रशियन की प्रेसिडेंट व्लादिमीर पुतिन गा वारी सानगदौरी मालेमगी मफम खुदिंगदा इंटरनेशनल डे ऑफ द वर्ल्ड्स इंडिजिनियस पीपल की थौरम पाक सन्ना पांगथोखरे मालेमगी मफम कयादा ngasi क्विट इंडिया मूवमेंट की थौरम पांगथोकनबगुम मणिपुर की ओइनसु मणिपुर प्रदेश कांग्रेस कमिटी न सिंदुना मरफुम दोइरक सुबा क्विट इंडिया मूवमेंट की थौरम पांगथोखरे इम्फाल वेस्ट डिस्ट्रिक्ट मजिस्ट्रेट की मीटिंग मखादा ngasisu eviction drive चथबदा फूड पार्क सिंग लनाई मियोय सिंगी सुमांग ओंथोकलमले अमदी अराम्बा यूनिट 39 मयांग इम्फाल ने सिंधुना मयांग इम्फाल कॉन्ट्रैक्ट लेबा मिख्या क्लब की प्लेयर ग्राउंड दा मुकना ओपन टूर्नामेंट 2025 होदोखरे पाउ संदोंगना पिजरी लाखलिबा अगस्त 15 दा यूएस की प्रेसिडेंट डोनाल्ड ट्रंप अमदी रशियन प्रेसिडेंट व्लादिमीर पुतिन गा वारी सानगदौरी हाइरी लुचिंगबानी उनाबदा हौजिक रशिया अमदी यूक्रेन की मरक्ता सोकनरिबा लाल लेफंदुना इंग तप्पा फिवमदा लैहननबगी मातांगदा खन्ना नैनरबा याय हाइना थाजनरी निंगसिंगबा याय यूएस के डोनाल्ड ट्रंप ना फोंगदोखिबदा अथुबा मतमदा रशिया अमदी यूक्रेन की मरक्ता यासिनबा अमा पुरकपा याबगी फिवमदा लैरे अमदी मालेमगी मफम पुमनमक्ता चैथेंग पीरिबा मरमना रशिया अमदी यूक्रेन की लान लेफन्नबा होनबा तंगाई फदे हाइना फोंगदोकपा लैख्रबनी Indigenous People NAI Defending Rights Shaping Future haiba theme da malemgi mafam khudingda International Day of the World's Indigenous People gi thauram pak sanna pangthokre Yelhomi Furup na susinduna numit asigi thauram Imphal gi Palace Compound da leiba City Convention da pangthokre Unity through culture, confluence and shared progress haiba wakhalon da yumfam oiraga Yelhomi Furup na sinduna pangthokiba thauram asida lamdam asigi khunda minariba Furup kayana sarukyaki thauram aduda The Royal House Tripura gi head Pradyot Manikya Dev Burma Lamlai Assembly Constituency gi MLA KH Ibomcha NEIPF ke Chairman Anup Chaitia amadi Indigenous Peoples Forum Manipur gi Action President Rohan Philemna Thoromgi Maru Oiba Mitunglen Sing Oina Sarukyaki Loinana Asang Kasarna ngasigi Thoromgi Mangoinana Chingnaningai Oiba Mawongda Fam Thadokibagi Nungaitaba amadi Pendaba Fongdoknaki अखोइना येलोमी पुरुप सेमजगिबगी नुंगी आर्टि अखोइगी सिदैसदा अखोइगी मणिपुरदा खंदाद मिनरिबा येलोमी पुरुप म्यामसे अखोइचे अमना अमसे मसक खंगदबा मरुइना अखोइ मैतै सिंगसिना अखोइगी अतोपा कम्युनिटी सिंगसिगी मसक खंगदबा अदुगा मसक खंगदबा सिंगसिना मरम ओइरकांदा अखोइगी मरक्ता misunderstanding lakpa trust deficit lakpa aduna ekhoi ma senje yamna toina khangnaba unaba mathau taba cultural exchange program akhoi stage akhoi na focus tawjabane cultural exchange program hanna dagi akhoi leira iba akhoi folklore puari de sagi oral history akhoi na oral history dagi akhoi gi puari sidagi akhoi gi horok khomje amatani haibase sidagi akhoi na myam ma khangba ngame makhen dagi akhoi gi khudam oina pizarwa matamda Kaubru dagi akhoi gi lyangmai gi kaubru dagi horapa makhel dagi horapa adumaina akhoi gi sumaitai gi su kaubru gi makhel dagi horapa sumaina akhoi gi horok khumje amatani habasi akhoi da micham prajam yam sina khanga gadi akhoi je amatani habasi gi nunggi artist khangba ngamba aduna akhoi na hoje tawjaga dori basina documentation tawba akhoi gi ahalaman hoje chahi cha akhoi gi yamna sangna punsi daga leba ahan adubu makhoi da akhoi gi thaini gi wari myam se makhoi na akhoi gi legi dra matungda pura ga chakiba akhoi da di transfer toramda pass on toramda siguma myam se akhoi na halaman myam se akhoi na thijaraga documentation toraga videography tawjaraga akhoi na documentation toram matungda record ina thamjara kan akhoi gi future generation da su pass on tawjaba sumaina akhoi tawjai different kinds of seminars workshop myam ma pangthok chagre The day you can learn to love and appreciate yourself without judging each other
you will reclaim your glory. And the day you reclaim your glory, you will inspire people in Tripura, in Mizoram, in Assam, because we look up to you. You have a history, you have a kingdom, you have a heritage. It's just that you all are divided. And the day I stopped supporting you, I would have felt that I stopped supporting mine. So we are together, we are united. There's a word called Thansa in my language. In Kokborok, there's a word called Thansa, which means unity. And unity comes when we look beyond our differences and look at our similarities. If I can fly down here to show solidarity to all of you all, Malemgi mafam kayada ngasi Quit India Movement thauram pangthoknabagum Manipur gi oinasu Manipur Pradesh Congress Committee na sinduna marfu humdoirak suba Quit India Movement thauram pangthokre BT Rota leiba Congress Bhavan da pangthokhiba thauram maduda CLP gi leader singna luchingduna Freedom Fighters singi photo da leisu katuna ikai khumnaba utkibaga loinana Congress Party gi khobak yekpa firal su chinkhatki Tauramaduga Mari Lendana, Paumi Singh Hankiba Wahangi Pakum Piraduna, Kaisham Mega Chandrana Fondo Kibada, Manipur da Chathariba Irang President Rule Laktringai Waroshin Purakpangamde, President Rule Laklaba Matam da Su Tangdu Leitaba Hanjin Hanbangamdaduna, Free Movement Yadre, Masida, Makatana PR Sangtaba Haibasi, Constitution Gi Wangmadani, Amaromda, Lengak Ama Sembagi MLA Masing Shuna Ladiba Party Amana, Lengak Sembangamdaba Haibasi, Matik Chaba Leader Oiba MLA Yaudri Haiba Takpani, Leader Oibangamba MLA Yaudrabadi, Nauna Election Toduna, Leader Oibangamba Mi Kanba Haibasi, Democracy Chatba Lebak Amagi Tangai Fadaba Amani Haiba Wafam Singh, Tamlake. Manipur ki situation haibdi social issues, political issues, adagi tongan ba issues me am se tona yam gre aduga lairiba housing Manipur Pradesh Congress Committee ki maikei de giti koi handak lairiba MLA su honorable MLA manga khaktani then koi gi lairiba tongan office bearers in Congress ki meam leaders meam si tawrakanda Manipur ki situation se akoi very much akoi gi yamna serious hoina lowi aduga Apagi matam-matamgi laiba jiki Santi Raksagi matang sida Manipur Pradesh Congress Committee na sauba suggestion adagi tongan ba national ki leaders sing India bloc ki leaders sing even the Prime Minister Home Minister of the BJP masida suai ko yam highlight the memorandum kaya pidana Congress ki apagi party ki side ki yam kan tawe ado hoji phawda laiba law and order ki adagi Santi lagna gi wafam se masigi matang da central government amasu state government ki BJP ki laiba singsina yamna serious hoina lawda bodona koi wi aduga awatadi akoi gi 13 akoi gi February sidagi president rule lakhi badagi diko kitang akoi kamna ba hona ba mayam sibudi lepre aduga hoji phawda koi free movement leitri then adagi pochai mamal tangba essential commodities sing tongan ba sectors sing education social welfare schemes sing punamakti koi paralyzed tawraga financial position su asoba crisis koi wi lei budget ki hoji chathariba Manipur ki parliament da Manipur ki president rule tawrakanda leiraba matu di parliament da koi ki se khanakre budget pass tawkre koi ki se budget ki size ju pe then adagi lairiba relief came singi kaitoi ba 500 something khara adusu akoi maduna bu kari tawni aduna housing IDP singi problem namna sauna lai aduna masigi si chief secretary government of Manipur na PK Singh laukom badu December bo manungda IDP sing roini haibasi akoi asa ude adagi concrete road map ama hoji phawba laukom badu first phase gi akoi loigre hoji phawta hani position da dum lei aduna budget si su achauba factor amani then adagi housing ngarang han GST gi amendment bill pass tawre then adusu akoi gi mainland India Delhi ga Manipur ga GST akoi gi lawbagi chang si kamai na man handuino masi achauba soiba mana para singta akoi gi poor become poorer lairaba sini hena lairaba inakun basing hena inakun ba sigi wafam do adum tongan ba budget ki adagi kaithoi ba senfam development ki program ba khoi adum asam ga changdam noroga di lot of difference adagi then GST ki lairiba issue mayam jina khoi Manipuri sing city yamna wa film de laini aduna masi handak budget ki dusu khoi pende adagi khoi oppose tawi maramdi lairiba Manipur ki situation adagi lairiba khoi ki geographical position adagi Manipur ki
लेरिबो मयाम होजिक प्रेजेंट क्राइसिस मसिना मरमरकान द स्पेशल अटेंशन सिमति भारत सरकार बीजेपी लेंगाक्सिना लौदे हाइबसिमदि बजेट इसेफ मसिना सुदुम लौई देन अदगी क्राइसिस की मतंग सिदसु होजि फावबदा अखोगी पॉलिटिकल विल लेतबा प्रेसिडेंट रुना मुख थातरुक सांगदोए मसिसु अखोई पामदे मरमदि प्रजासिंगी राइट लेते प्रजासिंगी कंप्लेंट अदगी ताबिनबल लेते होजि अदुना मसिसु अखोई पामदे अदुगा 60 मेंबर्स लेबदा होजि 54 ले बीजेपी की अलायंस दा अदु होजि सरकार सिंबंगमदे अदई सरकार सेंबंगमदबा हाइबसि लॉ एंड ऑर्डर सुंगमदबा सरकार सेंबसुंगमदबा अदई एडमिनिस्ट्रेशन सु लेतबा अदगी फाइनेंशियल डेवलपमेंट सु लेतबा अदगी तोंगान तोंगान पर डेवलपमेंट वर्क सु लेतबा करी आशा तोंनिङाइ ले वी डोंट हैव एनी एक्सपेक्टेशंस फ्रॉम दिस गवर्नमेंट हाउजिकसि मणिपुर से पूरा लेंगाक लेतबदगी आइखोइगे हेल्थ की फैसिलिटी पीरिबिसिसु भारत सरकार न पीरिबा आखोइगे प्राइम मिनिस्टर की हेल्थ की फैसिलिटी सिसु फजना फंगदे हौजी अखोइगे मणिपुर की हेल्थ कार्ड पाइबसिंग से मसी हॉस्पिटल सिंग से लोइना अखोइ लॉक्शन बिदे रिगार्ड तौदे अदे एक्सेप्ट तौबिदे देन अदगी अमु पीएम किसान को मसीसु अचौबो इशू ओइरिबा हौजी एफसीएस सेंट्रल गवर्नमेंट ना अखोइगे किसान कार्ड से पीएम किसान से मसी की मेंबर से 5 लाख सेमजलुरे लौमी लाख मंगा सेमुबसिना मरम मुरकांदा लौमी अमसे मसी लौ परी खर लेगेदबने अदु लाख मंगा सेमजलुरे देन अदु हुजिकी रेशन कार्ड पाइसिंग से लोई कगलकदोरे देन अदु रेडी फंगिबा नफसा की चेंग सिंग सिसु फंगोइदोरे अदुना सेप्टेम्बर भोक मनुंगदा पीएम किसान कार्ड पाइरुबा मी खैसे लोइना चेंग दगी डिलीट तो हाइरे देन वारी बसिते एडमिनिस्ट्रेशन सोइबदगी किसान कार्ड को लाख मंगा मणिपुर दो ऑफिशियली लेरिसे एग्रीकल्चर डिपार्टमेंट रिकॉग्नाइज तौरसि लाख अमुक्तने अदुना अचौबा फ्रॉड अमा अचौबा स्कीम अमा पैसा मयाम लूट तौबगी इवन अखोइगी सिदा लेरिबसिना होजि सोलैबना लाइरबा प्रजा मसा खंगदना पीएम किसान कार्ड सागिबा मयाम सिंग इनरोल तौगिबा मयाम सिंग चेंग फंगोइदोरे देन इट्स ए ह्यूज लॉस अचौबा मांगजबा म लाए अदुना अमुक मधु किसान कार्ड ती मुकागा नफसा कार्ड पाइननब रेशन कार्ड पाइननब होनबता ngasai amuk paisa mayam karor changdore madugi verification re-verification tawo khotpa so this is the whole system that we are facing we are experiencing under this government it is totally failure alna haujiki laiba position sida manipur yam war prajasi we don't have any expectation from this BJP government Imphal West District Magistrate ki meeting makhada ngasisu eviction drive chathabada footpath sing lanai miyoi singi sumang onthok lamle hairi excavator season aduna police sing dangak senduna sumang onthok lamba mafum sing adu kothok pa haukhre amadi TJ Higher Secondary maya da leiba hotel Imoleski mapasu foot 15 hena tiles thajinduna lanai gi mawongum season aramle hayeng fawbugi manungda tiles thajaliba sing adu su lokthok lagani haiki Aramba Unit 39 Mayang Imphal na senduna Mayang Imphal contract leiba Mikya Club ke player ground da ngasidagi hauraga numit nini chupna pangthokadaba Mukna Open Tournament 2025 pangthokliba tournament asigi category ani tokna khaidoktuna KG 65 mathakta sanaroi kontra humdoi amadi KG 65 makhada sanaroi yankhai mapan punna sanaroi marfutara nithoina saruk yaduna Manipur gi tongan ba lamdagi sanaroi singna saruk yaduna pangthokliba Mukna masana asigi hawdokpagi thauramda Mayang Imphal Assembly Constituency gi ex-minister Dr. Kumuzam Ratan Kumar CPM gi Chief Advisor Koingamba Kuman Arambai Tengol gi Second in Charge Army Chief Samananda Maitai amasung Unit sing gi Commander Rojo Oinam na chingbanda singna saruk yaduna Mukna tournament hawdokre Marathana aikoige leitin haiba aduguba thoidok hendona ningthi jaraba
Imphal da nungtigi nungthil fongba Kangla Pau Pauchegi kontra marirak suba mapok kumongi thaurum ngasi Kaisampat leimazam laikai da leiba Pauche sigi office da pangthokre Tharamasida Pauche sigi staff sing yauna Pauche sibu nungsina panariba saknairaba miyoi kyasu sarukyaki Tharamaduga mari lainana Kangla Paugi editor P Labango Mangangna haikibada Pauche sina sanglaba chahi kaya sida miyamna nungsibiduna Pabibatan natana pukning wakhalgi oiba thauna kaya pibirakiba dugidamak thagatpa amasung nungaiba fongdoklakhe mahana makha taraduna miyamna Pauche asida minungshi amadi thauna kaya hapiba sina maram oiraga Pauche sing asi fawba miyamgi thaugal tawba ngamjaribani amade Pauche sina miyamgi thaugal tawrakiba chahi kontra humdoi mapung faduna kontra mari suba mapokumon lakpada lamdam asigi miyamna maru oina Pauche asibu chang naina pabiriba pumnamaki mafamdasu yaifa paujel piri haina fongdorakhe Malemgi mafam khudingda ngasi yelhomigi numit pangthoknabagum Federation of Indigenous Peoples Democratic Movement FIDM na sinduna sana konung utra sanglenda World's Indigenous Day 2025 ki thauram pangthokre Thauramadu angom poiraiton angom ningtau sana konung ngangom Binod Kumar Meitai Assistant Professor Polestar College General Secretary Lingzel Sapamcha Jadomni President Federation of Haume Motom Gaurahari Legal Advisor FIDM Dr. Hawizam Gitazen Social Activist Wahengbam Santa Meitai President Federation of Indigenous Peoples Democratic Movement FIDM na chingbana sarukyakhe Thauramadu mari lainana Federation of Indigenous Peoples Democratic Movement FIDM ki President Wahengbam Santa Meitai na fongdorakpada Mi yaudana leibak ngakpa yade achoba furup kharadi adumak minority da leiri adubu missing su khara adum yamliba sanamahi da chatliba yelho furup religion asi center ne recognize tobidana leiri masi laibak thibani hairaduna FIDM gi maikai dagi recognize tobina ba hana haikiba laikre missing hantariba furup asi mi oiba ekoina hingalakna ba honasi malemgi oina ngasi pangthokliba yelhomi numit asina tungkoina wakhal taminaduna missing hengatna ba honaminasi haina mahagna makha taraduna Thauna phabi angang manga dagi tadana pokpi mama haina mingthonba thauram pangthokliba asi sanamahi lining chatliba singi missing nongmagi hantarakliba asida karigumba kharadang oirabasu kanba ngamnanabagi pandamda thauram asi pangthokpani haina thamlakhi leba amang ngakpa hajimi changi mi yaudana leba ngakpa yate loinana ngasi Buddhism Sikhism achawa furup haidi Christian Islam na chingba Muslim na chingba masi akogi minority da leiri moi religion da dingwa aduga akoi ngasi sanamahi chachariba yalomi lachariba thajariba akoi dati ngasi India gi makha da religion ji recognize tobidana masida akoi parliament da akogi freedom gi magi dagi masi recognize tobinaba amadi akogi lining laishon gi chachariba sanamai thajariba simjibo akoi takbi simbinabagi tamta India na recognize tobinabagi masi missing handariba singase kitangka hingalaknabagi tamta ngasi gi thoro masi pangthokchabani tangai sengna akogi angang chahi khudingi World Indigenous Day numit asida akogi angang manga dagi tadana pokpa mama singda akogi kai khungna utlaga lai masida akogi pidamgi maigei dagi akogi ngasi angang handariba pokpa mamang chahi dagi akoi angang manga dagi tadana pokpa mama singda akogi kai khungna utle loinama aduba hadaki oina chahi nifu manga gi manungga leiba mama singida oina ije maramdi ikai khungna utle Ngasiyug Imphal West District ki Lamphel Police Station ki manung chana leiba tera yengkhom leirakta leiba Manipur University gi hanagi Vice Chancellor oiramba Professor Tombi gi yungi get mamangda ngasiyug anganba pung manga makhai taba matamda sakhangdaba singna vom ama thamjilamle hairi vom leiramle haiba pau hek khanglakpaga Lamphel Police Station gi team ama mafam maduda laktuna yengsilaba matung asoi angam yauhandabida lokhatkri hairi adumoinamak vom asi kanana karigidamak thamjalemlibanu haiba khangbangamdri hairi Manipur Police na lokhalakpa cheksin thaurangi sarukama oina lamdam asigi tongan mafam singda thihumbagi thabak chathabada khutlai kya fagatpa ngamle hairi Security Force na Imphal West District ki manung chanba Lamphel Police Station na konba Langol gi mafam amadagi khulai kya fagatpa ngamle hairi amade Vishnupur District ki Moirang Police Station na konba Moirang Fairenbam Paton area dagi shu Security Force na khulai kya fagatpa ngamkhre hairi loina Kakching District ki Kakching Police Station na konba Lausit Pa Chingkhong area dagi su Security Force na khutlai kya fagat khre hairi
Kangla Yelhau Chengak Nangasi World Indigenous Peoples Day gi Thauram Lup Asige Sanskrit Toll DMU Campus ta leiba Mayai Loishangda Pangthokre Thauramadu Ningthokokjam Thanilna Chief Guest Nongthomam Sanahalna President Amadi Salam Prabhabatina Guest of Honor Oiduna Athoiba Mitunglen Oike Thauramadu Lup Asigi members Singna Saruk Yaduna Manipur gi Yelhomi Sing Asi Kodong Tiningai Oire Masibu Chingmi Tamipuna Amata Oiraga Mayoknaba ngamgani haiba wafamna paujel Oike Aroibada maroiba pau pizari Lakliba August 15 da US President Donald Trump amadi Russian gi President Vladimir Putin ga wari sanagadauri Malemgi mafum khudingda International Day of the World's Indigenous People gi thauram pak sanna pangthokre Malemgi mafum kaya danga Quit India Movement gi thauram pangthoknabagum Manipur gi oinasu Manipur Pradesh Congress Committee na sinduna marfum doirak suba Quit India Movement gi thauram pangthokre Imphal West District Magistrate ki meeting makhada ngasisu eviction drive chathabada food park sing lanai miyoi singi sumang onthoklamle Amadi Aramba Unit 39 Mayang Imphal na sinduna Mayang Imphal contract laiba Mekhya Club ki playground da MUKNA Open Tournament 2025 hongdokre